E-PAO tabiriba khudimak po Uitram Susmitana ayuki pau pizari ahanbida maruoiba headline. Uyok chingda BSF personnel singa Kuki Nupisingga awai akhum Muknakhre. Irang asina maram oiraga awaba taraba singda ngakpiu haikeba wafam aduda politics pushilakpa laibak tibani haina CM na phongdorakli. Manipur ga tainaba Indo-Myanmar border paring da kilometer 9.214 sambal khaba loire haina report amana hari. Ekhoina harau nungaiba phongdokpada malem imasu yauhansi haina eco network na phongdorakli. Pau sandona pijari. Uyok chingda BSF personnel singa Kuki Nupisingga awai akhum Muknakhre. Thamna popi area gi Uyok chingda Kuki militant singna bunker saduna tampaki maitei khulda ngaihak laitana bom yauna nomai kaplaktuna asok apan thokhaliba sing asi thingnaba nahandagi joint security force na Kuki militant singna leramba mafam sing area domination tawduna nauna posting leriba mafam asida ngarang ayuk BSF ki commanding officer amaga awai akhum tawnabada commanding officer na Kuki Nupisingda haikibada home minister gi pautana layu habigi leibani ngarang Uyok chingda nauna posting leriba BSF ki commanding officer da makhoina wahang kaya hangki commanding officer na wahangi paukhumna makhoina lebliba mafam asi India gi territory ni Kuki nakhoina nakhoigi lamni hariba aduda layu masi BSF ki DIGG command nate masi home ministry gi pautani Mafam asida posting piduna ngak senbagi thabak lokhaliba asida BSF camp ta apanba kaya piduna nupi security personnel sokiba laiki Kuki nupi mayamna apanba piba lakpada nakhoi khara chathoklaga protest tawjo haikibani Kuki nupising aduna ngarangi awai akhumda BSF na mafam asida leiribasi baligi pressure harapada BSF ki commanding officer amadi mahaki makhataba personnel singna adungumba leite habaga loinana commanding officer na haikibada Manipur state ki DGP yauna kana gumbagi order amata BSF ne inde makhoidi DIG home ministry gi yathangna layu habigi leibani haina Kuki Nupising aduda phongdokhi aduga maduda Kuki Nupising na yamna ningba kaiba mongda leikiba adu mitna uba viral video amana phongdorakli Irang asina maram oiraga awaba taraba singda ngakpiu haikiba wafam aduda politics pusilakpa laibak tibani haina CM na phongdorakli Chief Minister Nongthombam Birena social media da thagalakpa post amana hai lamdam asida thokleba irang asina maram oiraga awa ana taraba singda ngakpiu haikiba wafam aduda politics puselekpa asi laibak thibani Irang asina maram oiraga awa ana taraba singda lamdam asigi Chief Minister ama oina makhoina thengnariba awaba aduda saruk yaduna wafam adu phongdokhibani Maduda mamangda thokiba sing adu kauthopaga loinana ngakpiba haibagi wakhalon chairmanarasi haina miyamda appeal tawani Congress party gi luchingba PG Dabaramna home minister oiringaida lamdam asida Myanmar macha kaya khunda laita halamba amadi Myanmar da best oba militant singa su chatnaramba na ngasigi irang asi thokhanmani habasi mepum khudingna khangnaraba wafamni Chief Minister Nongthombam Birengi post asina makhatana hai Manipur da chahi kaya thekna kiba naga Kuki lalda miyoi lising amaga chahumlom laikhidabani aduga miyoi lising kayana lanjena kibani Lal adu ing kumja lising amaga chamapan maudra nithoi dagi ing lising amaga chamapan maudra humdoi phawada akanba mawongda thengna khrabasu ing kumja lising amaga chamapan maudra nithoi dagi ing lising amaga chamapan maudra taret phawada leptana thengna ki Lal adu India gi awang nongpok region gi puwari da khwaidagi tamthiba lal ama oikhibani matam aduda Congress ki Prime Minister Narasimha Rao natraga Congress Party ki President na Manipur da laktuna miyam da ngakpinaba haijakhiba laikhibra haibasi hangba yaba wahangni Amaromda ing kumja lising amaga chamapan maudra taretagi lising amaga chamapan maudra nipan phawba thokiba Kuki amasung party ki lalda lamdam asigi miyoi chahumga yankhagi mathakta laikhidabani matam adugi Prime Minister YK Gujral na state asida laktuna miyamda ngakpiyo haijakhibasu laikhide Hauzik Manipur tholiba irang asi loishinna bahonabada mateng pangshinbagi mahutta Congress Party na politics sanaduna leriba asi khwaidagi hena laibak thibani hainasu Chief Minister Nongthombam Birengi post asina makhatana hari
ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯃꯥꯂꯦꯝ ꯏꯃꯥꯁꯨ ꯌꯥꯎꯍꯟꯁꯤ ꯍꯥꯏꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯁꯥꯐꯨ ꯀꯟꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯉꯔꯥꯡꯗꯒꯤ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯍꯩꯔꯣꯛ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐ꯭ꯔꯟꯠ ꯌꯨꯅꯤꯠ C1 ꯍꯩꯔꯣꯛ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯀ ꯄꯨꯜꯂꯒ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯟꯕ ꯈꯣꯡꯖꯪꯗ ꯍꯦꯟꯅ ꯌꯦꯡꯁꯤꯟꯅꯕ ꯑꯃꯗꯤ ꯂꯨꯕ ꯅꯥꯟꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯊꯝꯂꯒ ꯒ꯭ꯔꯤꯟ ꯒꯣ ꯀ꯭ꯂꯤꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯇꯨꯅ ꯍꯩꯔꯣꯛ ꯄꯥꯠ 3 ꯉꯥꯔꯧꯊꯦꯜꯗ ꯂꯩꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯁꯤ ꯁꯤꯠ ꯁꯦꯡꯗꯨꯅ ꯎꯄꯥꯜ ꯀꯌꯥ ꯊꯥꯈ꯭ꯔꯦ꯫ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯍꯩꯔꯣꯛꯀꯤ ꯁꯤꯟꯊꯥꯉꯝꯕ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯕ ꯑꯣꯏꯅ ꯆꯥꯛꯆꯥ ꯍꯩꯖꯅꯕ ꯃꯐꯝ ꯀꯌꯥꯗ ꯆꯥꯕ ꯊꯛꯄ ꯀꯣꯏꯕ ꯂꯥꯡꯕ ꯀꯌꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯂꯦꯝ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯃꯣꯠꯁꯤꯟꯕ ꯆꯥꯏꯊꯣꯛꯄ ꯇꯧꯗꯅ ꯇꯔꯨ ꯇꯅꯥꯟꯕ ꯂꯨꯅ ꯅꯥꯟꯅ ꯊꯝꯁꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯃꯥꯂꯦꯝ ꯑꯁꯤꯕꯨꯗꯤ ꯃꯥꯡꯍꯟꯅꯕ ꯋꯥꯍꯟꯅꯕ ꯍꯦꯟꯅ ꯍꯣꯠꯅꯕ ꯇꯣꯛꯂꯁꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯎꯄꯥꯜ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯊꯥꯔꯝꯁꯤ꯫ ꯃꯁꯤꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯃꯥꯂꯦꯝ ꯏꯃꯥꯁꯨ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ MPCCꯅ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯗꯦꯕꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ TH ꯗꯦꯕꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯔꯣꯏꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯀꯦꯟꯗ꯭ꯔꯒꯤ ꯀꯌꯥꯔꯛ ꯍꯟꯅ MLA ꯑꯣꯏꯅ ꯀꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥꯔꯛ ꯑꯣꯏꯔꯝꯂꯕ ꯗꯦꯕꯦꯟꯗ꯭ꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ VT ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯉꯔꯥꯡ ꯑꯔꯣꯏꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯐꯤꯔꯥꯜ ꯀꯨꯞꯇꯨꯅ CLPꯒꯤ ꯂꯤꯗꯔ O ꯏꯕꯣꯕꯤ, MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔ, CWCꯒꯤ ꯃꯦꯝꯕꯔ ꯒꯥꯏꯈꯥꯉꯝ, MLAꯁꯤꯡ, ꯄꯥꯔꯇꯤꯒꯤ ꯏꯊꯧ ꯄꯨꯕꯁꯤꯡ ꯑꯃꯗꯤ ꯊꯧꯃꯤ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ CLPꯒꯤ ꯂꯤꯗꯔ O ꯏꯕꯣꯕꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯗꯥꯝ ꯗꯦꯕꯦꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯅꯨꯡꯗ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯀꯠꯊꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ꯫ ꯖꯤꯔꯤꯕꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯔꯦꯚꯦꯅ꯭ꯌꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯇꯤꯝꯒꯤ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯇꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯦꯞꯇꯅ ꯐꯥꯒꯠꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 38ꯒꯤ ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯀꯝꯕꯥꯏꯟ ꯇꯤꯝꯒꯤ ꯀꯥꯡꯕꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯝꯅꯥꯄꯣꯛꯄꯤ ꯈꯨꯡꯒꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯖꯥꯏꯔꯣꯛ ꯅꯂꯥꯗꯒꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ SLR ꯑꯃ, .303ꯒꯤ ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜꯒꯤ ꯅꯣꯡꯃꯩ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜꯒꯤ ꯅꯣꯡꯃꯩ ꯑꯅꯤ, ꯑꯦꯟꯇꯤ-ꯔꯥꯌꯣꯠ ꯅꯣꯡꯃꯩ ꯑꯅꯤ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯅꯤ, 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 6, ꯗꯤꯇꯣꯅꯦꯇꯔ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ .7.62ꯒꯤ ꯃꯔꯨ ꯃꯔꯤ ꯌꯥꯎꯅ ꯂꯥꯜꯒꯤ ꯐꯤꯖꯣꯜ ꯀꯌꯥꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯁꯥꯡꯊꯦꯝ ꯏꯀꯣ ꯄꯥꯔꯛ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ PM ꯃꯣꯗꯤꯕꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯆꯠꯄꯤꯅꯕ MP ꯃꯅꯣꯖ ꯀꯨꯃꯥꯔ ꯓꯥꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯔꯥꯁꯇ꯭ꯔꯤꯌꯥ ꯖꯟꯇꯥ ꯗꯜꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯅꯣꯖ ꯀꯨꯃꯥꯔ ꯓꯥꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MP ꯑꯁꯤꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯦꯗꯤꯌꯥꯗ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈꯤꯕ ꯋꯥꯐꯝ ꯃꯃꯥꯡꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯐꯣꯡꯗꯣꯛꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ MP ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯁꯣꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯕꯨ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10ꯔꯣꯝ ꯁꯨꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯂꯥꯜ ꯑꯁꯤ ꯃꯇꯨꯡꯗ ꯁꯣꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥꯡꯈ꯭ꯔꯕ ꯑꯃꯗꯤ ꯇꯠꯅꯈ꯭ꯔꯕ ꯃꯔꯤ ꯑꯁꯤ ꯇꯥꯏꯁꯤꯟꯕꯗ ꯀꯌꯥ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫
ꯈꯨꯜꯉꯥꯛꯄ ꯏꯆꯥꯁꯤꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯈꯨꯜꯉꯥꯛꯄ ꯍꯥꯠꯄ ꯑꯃꯗꯤ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯪꯅ ꯈꯪꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯃꯥꯌꯣꯛꯅꯔꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯏꯆꯥꯁꯤꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯉꯔꯥꯡ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕ ꯏꯃꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯍꯥꯠꯄ ꯑꯃꯗꯤ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ, ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏ ꯑꯃꯗꯤ YPC ꯀ꯭ꯂꯕꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ꯫ ꯕꯥꯏ ꯕꯥꯏ ꯑꯃꯗꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯐꯝ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2024 ꯂꯣꯏꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯥꯏ ꯕꯥꯏꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯨꯋꯥꯡ ꯁꯟꯒꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯦꯛꯃꯥꯏ ꯅꯣꯡꯊꯣꯝꯕꯝ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯁꯦꯛꯃꯥꯏ ꯅꯣꯡꯊꯣꯝꯕꯝꯗ ꯂꯩꯕ VDF ꯄꯣꯁꯠ ꯇꯝꯅꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ VDF ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯇꯨꯅ ꯈꯨꯠꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯌꯥꯏ ꯄꯨꯡ 2 ꯇꯥꯔꯝꯗꯥꯏꯗꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯨꯋꯥꯡ ꯁꯟꯒꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯣꯝꯖꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯅꯕ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗ꯭ꯔꯤꯕ ꯑꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯕꯪꯀꯔ ꯊꯨꯒꯥꯏꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯕꯥꯏ ꯕꯥꯏꯒꯤ ꯇꯧꯕ ꯑꯍꯤꯡ ꯑꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯌꯥꯏ ꯄꯨꯡ 1:10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯌꯔꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯅꯕ ꯃꯩꯇꯩ ꯈꯨꯜꯗ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1 ꯑꯃꯗꯤ 2ꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯔꯨꯡ ꯉꯧꯕꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯔꯤꯕ ꯆꯤꯡꯗꯨꯝ ꯑꯁꯤ ꯁꯦꯛꯃꯥꯏ ꯗꯥꯝꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1 ꯑꯃꯗꯤ 2ꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯌꯥꯏ ꯄꯨꯡ 1:10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1 ꯑꯃꯗꯤ 2ꯗ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯤꯄꯥꯏꯅꯔꯕ ꯈꯨꯟꯖꯥꯁꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯔꯨꯡ ꯉꯧꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯤꯡꯗꯨꯝ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯪꯀꯔ ꯀꯌꯥ ꯁꯥꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯇꯅ ꯂꯩꯔꯤꯕꯅꯣ? ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯇꯨꯅ ꯀꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯕꯣꯜꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯀꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯀꯣꯇꯨꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯄꯨꯡ 2ꯗꯒꯤ ꯉꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 2 ꯐꯥꯎꯕ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯊꯝꯈꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯄꯅꯤ꯫ ꯁꯥꯏꯕꯣꯜꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯤꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯍꯜꯂꯦ ꯍꯥꯏꯅ ꯀꯣꯇꯨꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯣꯇꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯅꯤ꯫
Khena Bathamba Asina Kaidonunda, Travel Singna, Kanguna Labang Gamloi, Maram Aduna Pung Tarani Togi Tote sat down Asida, Makal Amategi Garina Chingbacat Payaroi, Lalon Itig Amati Kaitel Pamba, School Amadilenga Kilo Shangshing Amata Tong Hangbe Yaroi Adubo, Tote sat down Asina. Essential Service ki thabak thoram singdi komthokani haina kotuna thadorak bacherol asina palli. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arobada marueba pau amuka hana pizari. Uyok chingda BSF personnel singa Kuki Nupisingga awai akum tawnakre. Irang asina maram oiragat awaba taraba singda ngakpiyu haikiba wafam aduda politics pusilakpa laibak thibani haina CM na phongdorakli. Manipur ga tainaba Indo-Myanmar border paringda kilometer 9.214 sambal khabal loire haina report amana hari. Aikhoina harau nungaiba phongdokpada malem imasu yauhansi haina eco network na phongdorakli. Matang asida loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari.